India amadi Myanmar border dagi free movement regime FMR louthokpagi wafam Nagaland gi Chief Minister Neiphiu Rio na yamna kanna yaningde phongdokre. Wafam asi Union Home Minister Amit Sahana FRM louthoklegani haiba phongdokiba wafam asigi matangda phongdokibani. Nagaland gi Chumu ke dimada pangthokpa White Oil Literature Festival and Book Fair hodokpagi thoramda saruk yakiba Nagaland gi Chief Minister Neiphiu Rio na paumi singna hangba wahangi paukum piraduna mahagna India amadi Myanmar border da leiriba Miyoi Karana, Jetna Kanglon Sing Ngakna Chete Haiba Yajabaga Luinana Masina North East Asi Insurgency Amadi Atopa Aron Atuki Tabak Sing Pangtokpada Hena Kudong Chahali. Masida India government security ga Mari Lenana Lokaliba Jackson Torang Asibushu Kangi Haike. Rio Namakata Nahai, Hiram Asigi Matang da cabinet meeting Pangtoktuna Kupna Kanaraba Matung, Jetna Kanglon Amasem Nabahotna Ragani. Luinana Masigi Tabak Matau Tabasing state government Taubaya Batabak Sing Taugani, Adubu FMR louthokpa haibasi miyamna amadi state government na yabangam loi haike.